ngasi nungdaram phong khiba tuan masi phong singdigi maruiba pausing khungachaga mayamda share tawjage ahanbada mabuk thoki machanupi bu lupa lising yankai piraga Hathan khibi mama police na fare yamna ngakni oiraba pawm ni mapalom gi pawni mayamda hanboi ni share tawjari bisi tabade hek nungai taba madi thajadaba thawdo amada Hek Pokchabi Machanupi bu paisa piduna mi ne khalaga Hathan khibi nupi ama police na fare thawdo asi hawkhiba January 12 da Orissa gi Balasore district thokibani adubu senariba miyoi singdi ngarang police na thijilaba matungna fawang kibani police ki paw matung ina sukuri gari hairiba nupi asina promote zena sei kuntra gani thugo loina miyoi anida maki machanupi bu hanabagi damak lupa lising yankhai nekhi ahanba thijinbada fanglakpa report ki matung ina nupi asina Yugi karbar tawbada machanupi na athingba pibagi damak machanupi bu hatnabagi damak sel piraga nekhibani haidi mihar asida mapung oina senriba promote zena nupi masa asigi mama asiga yugi lalonbada yawbaga loinana makhoi anigi marakta fataba mari lainarakpadagi machanupi bu khaidoknaba hotnabada hatkibani haina pawsina makhatari Sibani nayak kaubi marayabak thirabi nupi masa asibu nung amadi machin thawba karigumba khutlai amana hatkibaga loinana Nagram village ki thong makhadagi asiba haksang oina fangbadagi police na thijinduna lakibani nupi masa asigi mamasu police na makha tana uhang pohangidam fogat khri haidina supawsina makhatari makha sa tharapoina Manipur goiba to pamaroiba pawkhrana pawjel chawba thadurakle revolutionary group singi ideology amadi activity sing sawatuna paw phogmi haibigi damak the frontier Manipur gi executive editor Aribam Dananjoy miyamna pawjel saw baina khangnaba asi ngarang singjomai police na fwa khibadu ngasi nungthul condition amata yawduna thadurakle mak fajin khibagi matangda amju amadi editor guild ki mihut kangbu amana ngasi nungthul CM unaraba matungda condition amata yawduna thadokre Magna ikiba article adu Mjoy kauba amana the frontier Manipur gi online web portal da thagalakiba aduda pauksi asina irubani haiden su pausna makhatari atopa paw amana mantri amadi MLA na sangakre school fogat hanchi mission gi makhada pasoi kendra gi sagolban khumna bazar da leba model higher secondary school ngasi education minister amadi pasoi kendra gi MLA AK Mirabai na sangakre hen su paw amana haidi Atopa pawmana saruk yadanaba lepnakre Assam Manipur Sahitya Pariyat Hozai District Committee na thadorokpa chirol da thasigi taraga humdoida Pariyat Sanglen Hozai da pangthokpa Assam Manipur Sahitya Pariyat Hozai District Committee ki President Secretary na singba Mihut Singh CEC gi anawa representative yauna pangthokpa mifamda lepnakiba warep ta thasigi kunga mathoida Silchar da pangthokadariba anawba CEC gi thaupuba Kutsemba amadi Special General Assembly gi mifamda Hozai District saru yadaba haina lepnakre haina su phongdorakli atopa pawmna musilaipung garden gi mapuna tumina laisinduna laire basanta All Manipur Rickshaw Driver and Puller Welfare Association gi President Basanta na haikre association gi member Thoksom Kiran Kumar Sai yankai gama wangkai hizab laikai digi haujingna Langol gi baragi yumda lairiba sibu mamang segi November 3 laimakhong mapan Silaipung Garden manaki thabak supam khola amada tamthina phukibatu ngasi fawa Silaipung Garden gi mapu khawni thangmaibanna tumina laisinduna laire police ta wakalabasu thawai laire wafamasi ngasi nungsul press club ta pawmising unabada basanta na phongdokibane mangna makha taraduna Kiran Kumar miwe isi rickshaw thawba isam samba sinmini maki rickshaw huran bikibadagi mapuda paisa thigatpa ngamnaba khola sida thabak suba chakibane magna thabak suminaba Ajit Kumar na lusingba miwe mangana Kiran Kumar bu tamthina phubi batanatana numit mangani sakpijadana thamki masida mapuna layeng bibagi mahutta asapot khara lairaga thiemlaga thamlamki lamlai police ta wakalabasu tabibagi mahutta victim gi imung manungda nungai roidaba wang hanjin hangduna laire action lokot bidre yaitong khamdong bagi khut yawbagi singnaba laire khola sida thabak subu sing asidagi association na thingjile thabak subu amata lepigano haikhiansu pawsna su makhatana phongdorakli Atopa pawmana Government Dance College amadi JN Dance Academy gi mahairoi singna Arts and Culture Directorate ta thomjinkhre Manipur University of Culture da MA tambagi ming chanbagi matangda sayenaba laibadagi Arts and Culture Department na
Palace Compound Leba Government Dance and Music College ta CRPC gi dara samaga nifuga marigi makhara curfew thamlibasi khudakdagi laktho MUC da ming chanba yahan biu haiba dabi tawraduna Government Dance College amadi JN Dance Academy gi mahairisingna ngasi nungthul Palace Compound leba Arts and Culture gi Directorate ta thamjin khre khongjang aduda Government Dance College amadi Music College ki senior student RK Lenin Sanana phungdokibada MUC da hauzik lairiba MA admission tawhanbagi matangna tha ani hena loisindana lairiba sida Arts and Culture gi Authority amadi CM na thawoidana tuminna laisinba yaningde wathok asi loisinbibagi mahota Government Dance College amadi Music College Deputy Registrar na dara samaga nifugu mari gi athingba thamjinduna exam mayagi prepare tawgodoriba matamsida mahiroising campus ta sanghandana thambire khudaktagi dara samaga nifugu mari gi athingba laktokadabani sai humpu helaba institute asigi general line da bisarat amadi diploma certificate paibasing MUC da khudakta mingsanma yahangadabani hana sufungdokhi makha tarak poina to papaw mana musingi district singda BJP gi mapangal kangkhat hananaba summit patra impal thunglakre Manipur gi singi district singda BJP gi mapangal hena kangkhat hananaba BJP gi national spokesperson su oiriba amasu Manipur gi in charge summit patra tuan ba mifam singda saruk yanabagi damak ngasi impal thunglare hanasu pawsna makhatari atopa pawmana mu COVID-19 vaccine asi scientifically prove tawraba hidakni January 13 sa tharakliba COVID-19 vaccination program asida kapliba vaccine asi scientifically prove tawraba hidakni hana Manipur gi Chief Minister N Biren ngasi mahaki Bangalore paumisinga unabagi tharam amada phongdokpaga loinana hidak asi kapada miyamna mipaibiganu haikre wafam asi phongdokpaga loinana mahakna makha taraduna hai COVID-19 vaccine asi kapagi criteria lai state asidasu criteria du ngakna lenga ki haksel loisang singi makok thongbasing yawnai health worker kiada COVID-19 vaccine asi vaccination tawba hokre vaccine asi gi matangna miyamna mipaigadaba lana satkiba yaba wafam sing kanagumba amata sandokpigano haujuk phawbagi vaccine asi kapkiba miyo amata side effect laiti yamna normal oina laidi masung ahanba phase ki oina hidak asi kapa hokre makha tana so award pe hidak khudimak lauduna state asigi mipum khudimak vaccination tawnaba pandam thamli have wafam su phongdorakli vaccine asigi matangda Bengal Chief Minister Mamta Banerjee na Prime Minister da hanglakpada Prime Minister na khudakta scientist pau pihanbada vaccine asi scientifically totally prove tawraba adugumraba vaccine vaccine ani asigi risk scientist akoina lauri haina phongdokpa laikhrabani Chief Minister na makhatana phongdokhibada vaccine asi scientifically prove tawde masidi politicalized tawbani haibana singbasing adu tawbiganu maduna misa miyamda samamnaba thoraknaba masa ama oirakpa yai loinana COVID-19 asi aikoina fagi oina lawba yade haina sumangna makhatana phongdokhi ngasi gi oiba COVID-19 update mayamda share tawjaramge ngasi gi oiba pung manga foki oiba update ta press release number 299 ngasi punna miyoi COVID-19 na tara miyoi taraga matoi COVID-19 positive hankre general population nigi oiraliba miyoi taraga matoi asi miyoi nipana mana nupani miyoi ahum mana nupini makoi singsi Imphal West tagi ahum Imphal East tagi ahum Thobal tagi ama masum Bisnupur tagi marini su hairi duga makoi ge lokhatpham thokwa section tharangsing loina mo lokhatkre su hairi adu ngasi pung kunga mari dasu lebak phabadagi miyoi amata sian khidre tabutabo apon mission kiba miyoi masingli sahum ga humpu ga tarukni adu ngasi COVID-19 diki faduna discharge tokiba miyoi masingna yangkhai ga nipani su hairi amasum state sigi oiriba haujuji ki oiriba recovery rate sina 97.70% haisu sigi press release na makatana phongdorori aduga ma'am hajuko nudi matang solution jarage anobu I pawhe lakpag ma'am da update pizarage thank you